Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okcheri. Ngasi sumhau sangum Samjigi Nachom taramanga suba Aroiba tangkak amok puduna lakjeri. Mayam punna taminarasi. Kaifado thawai nungaitaba mana hairei. Sida leibase khara kuithagadaubu male. Namit kayani mukno. Nini humnidi chontharakadaubu male. Tanlida yamna. Hidak jabado gyan tana jaramuko. Dada thamage. Hayeng ayu anghanbada conference ama layeba. Hai, good night. Night. Phamongda phamduna tumliba machada amuk yengi, Ningthoida amuk yengi. Ningthoina kaidorge tumba yadraba. Tumningwaga phawdreda. Ichaga nanga yengnaba honabada. Wa ngangbase sum haigalakpagi maongnine. Oza afaba ama leiribu karamna satrana hairoidoino. Hainingmallaba haiduna satradaso. Hainingngaiga lehende. Ado kaidorge. Nangi health problem se nang hana khanglabadubo aingonda haidridubu kaigino. Adubura nangna aise asingbagi oina nungsibibada adu pamba. Madi punsitila abani sikidorabani haiduna minungsibibado nataba. Lan Pare sina si oikre matungdadi wa mo hanalo naragumsiko. Promise. Makut khuna budo tingthora e. Ish angang machay taptaga. Mangi sa tingthoraklaga kotsane makoi animag nukfe tawri. Ngasini Rosie gi parlor do sanggabani haidana yangoy sanang hayag jetlugi haiduna loisale. Kay paga sa wari sari. Pagkoy ko na dilayro ko, patlang na ba daw? Ay, di jet puchaning drabani. Adu wala ka na toke doktoda na. Nangay doyi, nahag jet raga pathalagi. Pare, irenja na jalo ka, dada thamage, yara ba? Ay, thama. Loishan ba loira do na, driver na mapam dada tilamaga amuk hanki driver do. Rosie su thoglaklaga kauri e. Inama, jang sila o. Milak ba hunara ba? Oh, manung daloy layri. Asum na manung da jangminarak e. Yangoy sana purakliba gift do Rosie da pire e. Aya, kahigi pura inoy nama. Yama na tita. Asum na ngayag layra ka mayumdahan na ba driver law balaki haido na thuglakpani. Yangoy sana gi machinda rumana manamin sila kibado. Kay paso thuglak ninge da haibada loirabani. Kay paso thugla ani ka haida kay thuglaklibani. Pramodo sumangda gamla da thariba laisingdugi makongda hauriba napisingdu lokthokduna leirami. Masu ubada Pramona Aima Lakani ka hairakta makai surprise bige tawne bo sana halagdruba halagdrini he adum ngangeringai gari thaujalakpaduda yengai driver du kumakpaduda kaiphana sanadi madam na ngahak leiraga lawbala on hairakpaduda ngahak ngairamani thuklakmandrabaduda yumda oina phone tawraga hairairo natraga message oina hairakpra message oina ni sir mafamdu karaidana yamna thuna tasila Driver do sa inga e, adubu thuna magthawraga lakminay. Mapam do yawrakpadadi, solon do na layrami. Kay phagi phonda, message lakpaduda hang do na yengi. Mr. Kaifa, nang ginupi ay ginagdalay. Pung karagi life kiling tharakani. Adu faw ngairo, goodbye. Kay phaga nada no ama, thuna phone tawdo na pau piki. Aduga mayumda mong haluraga, maginong may lawraga, debit ki managdala e. Drag him. Sanagi necklace to the ay na tractor device apani. Mama sana kang namoy. Minute karagi matong debit na. Got it. Warehouse ama dalayre. Kilometer anigi manong dalay ba mapam ni. Kay pa, tuna magtoki. Nakan ama dana, yangoy sana ng gyan tarakpada, layramli ba mapam duda, koying yengi. Masada mong yengjay, kay sumta di tawramde. Thong hanglag pagi makonduda, nakan gi table duda layramli ba, thang majado, makut na paisali. Thong hangduk duna, janglak liba mido ubada, ingak-ngak na sholi. Michael. Kahawbadi kawaramdridana. Long time not see, my love. Come down there. Tangsala ka no? Natway do hingning Nang hawdik sawara nga kay daw niya. Noy hero na so, nang bukay siya lawsan biraroy. Adoy saruk, ay ganungay na laybutan na fatra. Michael do, asum-asum tangsala e. Yanggoy sanana, makuta payri batang do, uhanda na payri galay. Nagsalagpaga, Michael gi pampom do dayan sili.
Jaina khanglingaiduda yangoi sana thuna thoklakhauduna chenthora'e. Lift tawraga kuma'e. Mapanda thokke hek tawbaga maningdagi machin melaga mapham amada muk pura'e. Michael do jawkri amada phamaga yangoi sanada munenga'e. Aduga haugalakladuna asum changsalakpado yangoi sana maning asum hali. Rosi leptuna laibado yangoi sanana uraduna amuk yengli. Tawbiba masak khangdabi hoi nangona kari lankibagino. Yangoi sanabu chokri-da makhong makhut punsanduna phamali. Michael na magi manakta sum changsalakpaduda. Michael, changsalakano. Na chwaidu pamunjaradi changsalakano na. Ay di nang nangamkibasu yay. Adubo, dadala aga na kway hingmi na kanbra. Changsalakano! Michael na yangoi sanada thengi hek tawbaga Michael ki pambomduda nang may kapae. Yangoi sana su yingae. Dada! Rosi do Michael turido haugat ke tawbani. Adubu Michael ni inthora'e. Kaipa changa'e. Aduga nungmaydu aim tawduna Michael da. Michael, nasana nasagi namang tibalak charaba natro. Kaipa! Rosi da muk onsilaga. Rosi, nangi thawna daw aina thagale. Adubu atumma maong na sisinaramadhi nangbu aina wangna thagat piramgadabani. Karigineba, nang namangi mating panglise. Nacha bhajan khibagin haiba natro. Kaipa na yam khang na hairakpaduda Rosi ngakna yingae. Thabak ama tawbada aduk pangna tawba haunabra. Nangi nupani haidana ingon haikiba nupado nangi nupa nate. Noi anigi khunekini haiba ai loina khangi. Steer da thau haidokduna yangoi sanabu soknaba sinbado aina khanglamoina khangbra. Nangna tawrido CCTV camera yade haibaduda khanglaroi haina tawbadi oiramba yai. Adubu flower pot tu da habliba camera dudi udre nadra. Rosi tumina dumak leptuna lei. Numitudagi nangbu mi thadokduna 24/7 sena hale haibase apang manuina di khangaroi. Hotel blow sinda unaba. Aduda lairiba staff singdugi marakta aigi mi yauribani. Aigi oiba mida khajik soklakpada tumin phamduna leithokpa kaifanate. Aduga noina target tawrakliba mi sidine aigi hakchang tangkai oiribi aigi nupini. Nasana nasagi namang tawjabaga chap manarabani. Nang namagi mating pangise nacha phajinkhibagin haiba natro. Siphawdi khanglambra. Nachado karaida thamhengo. Nanga nangda wari sanhanbra. Sanhande nadra. Mapa ama oiraga macha phang nungsiba khangdaba. Madi sani. Rosi Michael gi manakda changsilaklaga. Bungode. Bungo karai thamge ayo. Michael karisu khumakte kaiphana sound yengae. Kaiphana video ama Rosi da utli. Rosi khuru kulaga phamthaduna kaptun laikre. Mama di bungo. Yangoi sana Rosi da nungai tana mung yengi. Kaifa na thongna tabada na thong sagana afaba oiroi. Kaifa changsilaklaga nungmai painiba makhutuna nungmai paina thazili. Sigadaba mikup amani khang ngairasi bawba aphau saba leptrina ha. Michael su sauna nungmai satokduna kaifa da yem tawrei. Kaifa na so nungmai em tawri. David ki miyoi singlu changakduna Michael da nungmai nami. Tariba nungmai makholdi anini. Kana da paliba. Yangoi sana masandu tarang amada laikre. Ambulance da kudak da hospital da pukhalae. Yangoi sana masandu pakhatkibana wangangani gaukre. Silhaibi, telhaiba, Simon hoista lagduna yangoi sana gi pukling thimjinbiri. Aina thokan mangangtare. Aina de. Police lakpaduda Simon ga telhaiba gana wari sari. Michael da paliba marudo Rosina kapakpani hairami. Maralgi matung ina Rosi su jail da laibada tare. Michael gi asiba masaso mayumgi mina laukre. Wari ngahak sanaramaga police singno su chatkre. Yangoi sana operation tawrido yingduna dumaklei. Hospital da lairiba laiduda duk thawmai katuna khoiram jerami. Ngayhaki matung operation loiduna chingthang du thoklae. Chingthang ayam mayam du punna mangonde ngae. Chingthang ayam du hairam laga khangba ngamdrabagum khangnok nok thurae. Tilhaibana hey mahapapi. Tanjadi nangso. Da chingkai phagido matang yam jadi. Aina sugam na pakhali gaisida. Karanda tara lairabana se. Now kapkana se. Lalibadi aini. Khudang da panbabo noi sisuba. Natradi kaino. Chingthang du tumin leiki. Ngayhaki matong kaiphadu warta puthorakli. Mayam du so ngayhak leiramaga chetnakri.
nupido mayumdai thilakpa champutto kanna inghanli. Sana, nang ngasay yam pakhalamgani bo. Kayam pakhali khangbra. Aishu Rosi si jingnabani. Ada kaishu khanjelodabani. Amukso amaramdasu nungaite. Aina nang jatpada jatkano aina thinglamba yai. Adubo ai thingde. Moina tawrise ngasimak tawrakani haibaso ai khalludabani. Surprise pigena tumen thoklakpani. Surprise ka loi chairi. Machaga do hatlido nushibagam to phawda jalo. To asise. Se warise na taba ama sarase. Nang nasaga do kaishu tawde ko. Dada di tharamani ne. Aina mo silaga naba yaradi ko. Kaipa kadari ka tawshanare e. Aise somna kalaine he. Ahoin bagisho. Yanggoi shana pakatna asingbiro da jingthang kausira. Jingthang na layingam ka dawana ti da sidi. Anduti karina bano. Nang na layingam ka phadongni. Aini doctor sunatana. Doctor oibagi mathau ta di yesidi. Yanggoi sanadu ikai kramale mamai to nun tharaga haire e. Tata sidiba mi kayan bayam hai. Karai no gariba amte yengise. Os dada asi hairaga kaipada jejet konsile e. Garangda oirabiningi yum anauba sagai anauba da tilakibado. Nungsina nungsida pasakibado. Ahan mamacha kaina kibagi kapkibado. Mapuroibana magidamak wajaba sinanjaba matau singduda penjana no kibado. RS Institute of Medical Science and Cancer Research Institute animaki chahi ani pharakpagi anniversary functions so oiba New Year Eve ki party do chatnanaba mingsil mangduda phamdana loisilli. Kaipaso loisenba loiraga khudangi kudamdo pansin na changaktuna yanggoi sanana phamiduki maningduda lepsillai. Kuiraga sumphaja thorai sibo aunariba. Oh dadagi se ai hanuri hainingine ba. Karaide. Yanggoi sana kainoma khangning singlakpagum hawgalaga prap thoki. Kaipa perfume du lawraga kapki hek tawbaga yanggoi sanana sauna wangang lidu taraduna thamlamnaga thorai. Makhagi sofa kaduda macha anidu sofa da lephalaga yanggoi sanana makhudo masawa tawduna jaiduna leirami. Kaipaso noktuna dumak yengli. Yanggoi sana si yengkhalaklaga. Dada, siani sibo karam haina tawduno. Chalamdai sida tawrami samti yengoba. Kaipa kumtharaklaga. Nabani karambana hana hawduklino. Nuray nganbigi makhut machaduna nungpok nganbada thilai. Nungpok nganbado mapada piri tawraga yengai. Kaipana mo yanggoi sana da yengai. Yanggoi sana amukshu nungairak chamali machanupabu matambaktuda phamalaklaga. Ice cream jagi hairasu mama da haibe. Siyengo koi chatlamdai sida loina motletu. Hayengkaidi mama da hayugo. Haigadra ice cream jagi hairasu ne mama da hayu. Siyengo koi chatlamdai sida loina motletu. Hayengkaidi mama da hayugo. Haigadra haigani. Good boy. Nupi nangdi. Nuray ngan mishu marol subo shuda boy. Ay suhani. Good girl. Kaipa macha ani duda no aga yengi. Aduga nuray ngan bido mana pamaga mapi hongdok pinaba posilai. Nuray ngan bisi pokpada masagitang sontak tong na puglakpani. Aduna mapana aduki matiklu na tawjay. Higpik ingay day kaipa na macha nupitani sinarakpasi. Machanupi na hina pamjabani. Machani karigidi nungsiroi. Ngarangda oiraboy ningi picture pikambado. Ngasidi makut makhong lingba so hairagli. Machagi nungshiba mataw mayam sina kumhay oire. Mapi maroldo amuk hongdok pibaloiraga pun thoklai. Telhaibado office day hatu halagduna changai. Ahin sanaga lanthoigado loishan baloiraga sofa da phamduna ngairaga leirami. Noina mana jadi loishan baloiramedana. Mapasu loishan lagay ko. Papa, late adum oy. Next time day papa ngalagay ko. Lanthoy na. Adum haibu wane do. Machangang na bangam dringay sida mama mo yaw sila ito siya. Era, minute darada loishan thoglagase. Asi hairam laga changki. Ngayhaki matong loishan baloiraga thoglai. Lanthoy hawgalaglaga telhaibagi tay color loishan birai. Telhaiba ahin sanapam naga thoglai. Jingthang silhaibi matay manaw ama. Simon Luciana machanupi Michael moy family tilhaibagi family loina tillibani
Mathau masak khangba Dr. Tara Khankalaga award pibada Ningthouja Ningthouja award phangba yaurami. Ahen sanado mamana award lawbaduda khubaga khurai. Ningthang momento do silhaibida momon nok aga thangatlaga udlai. Silhaibiso momon nok laga yengi. Loiraga mayamga punsinadabi moi khakki oina hotel dugi mathakta dinner silami. Ikoi koisinduna phamduna wari watai tawduna leiri mayamdu. Ningthangna Telaiba, nang na janu pase hospital da onharaba kainom tawida. Kamaina no haise. Mappa na jagaliba, macha na lemjariba. Lanthoi, sibo onara irame. Lanthoi nokladuna. Khangde na isha. Jugo tawa wase nongta ngam tamani masi. Silai bigi wa duda kai phana mog. Mai khadang se nomag taba numitane nasanu ngai darba hangumadi. Ai say na thak ahani ne. Ngasi di tadam tako. Kaifa sa Ningthouja munna yengai. Yanggoi shanana mo kaifa de yengai. Wakhal duna khalli. Yam kawirani soidre. Simon ga tilhaibaga so noktuna yengai. Asuna ngai hagwari tawduna phamningai Ningthouja itha thajadana wari hogdorai. Aikhoi gi bai ibai jingne magiso nupi masinbi badi phabani. Aduga tilhaiboy ge bro nongdrengi ga. Khoida tawbugi dilai habani. Ningthouja Kari lamde, lam sumasaksu khangde, ini gawe haibra. Lucinda ga Simon ga du yengne, yanggoi sanana. Da Simon, nai ichandu ini koktai ne. Mayam du nokfe tongna rakli, Ningthouja. Adudi ama khakta ngaide ne. Telhaibana. Aikhoi tamaso haujikan university da angang ama kan halumi haibra koide haibra paw ama phangi. Ai di ta dina. Lanthoi gi wa du da telhaibana mo Ai sungarang da imana harakbani. Asumna ngaiak leiraga pung 12 suta silakadawre ariba chahi loikiduna anauba chahi so hawgadawre countdown hawrai. Lucinda na hana hawraduna Simon Telhaiba Lanthoi Silhaibi Ningthouja yanggoi sana amadi kaiphana punna wando hairaduna pulap oina Happy New Year lawminarai. Firecrackers tharakpasingdu yengli macha singdu da mug yengli. Kaipa yanggoi sanagi nagong maya duda Happy New Year. Matamgi ayukda kaipa na makeup thoklakpadadi yanggoi sana lairamdabaduda koyeng yengi. Ngarang thengbaduda hotel da moi pulap room amamam book tawraga lekami. Alarm clock tu yengubada pung 5 makhai tamak tarami. Asuk yam gan hawgatpasibo hawnabra mi masinu pisibo. Loi nama tare. Aina haiba wase suklong longtiba masi. Futhada ba yarara. Aina haisabu karino. Ai mamonda phuba gainaga balcony gi hamliba thongdo hangdoga leibado ubada yanggoi sanado mapanda leiramba yai khalladuna macha ani tumnido phejop ningthina subjin biramlaga thamungde kumtharaktuna thongrom lai haujikti mayek singna ure masamdu su thandogli ayuk kiliri liri sitpa nungshitna humdokli kaipa manungde changluraga patakta wa phejop tu puthorakladuna changsilaklaga Yanggoi sanaga mabani pulap insilai. Yanggoi sana yengkhalakladuna. Dada, hawgalaba. Good morning. Good morning. Si hairaga yanggoi sanagi laibakta forehead kiss tawrai. Ingang kansida kainoga ngannaga hawgalisi. Ngasidi numit thoklakpase yami nunguraba isi. Numit thoklakpagi phajabana nangi phajabasidagi henbana deda. Adui sharu mirror do in hingulaw. Dada, Nang mina ngawi soidan haipiranibo. Ada kaidawre amuk jablep kride. Yanggoi sana makhuna pairamba test kitu kaipa na pirai kaipa nokfet tamak tawrai wadi nganglakti kainomtadi hayudana. Kari haisige aiba. Kari shoiningba phawdabra. Harauba nungaitaba karimta phawdabra. Nate. Haraudaba nungaitabagi wa nate. Isase kari haidoino haifam khangdabagini. Asok nungay ba makeup say nang ningon na pibibagi. Thank you. Thank you so much sana. Ay ngahan na kiching nida. Yanggoi sana ingangak na. Kamay na. Handag marag nang say change karataw ba. Iyengone. Jamba thakpada oiro atum tawdra. Yanggoi sana mamonok lado na. Ay hindi yung say adok yung nakanggoy rego dada. Kangi. Loy na kangi. Nang ginahiradi kangdaba layte ingonda. Yanggoi sana ikairiba haido oiramali kaiphagi thabakta mamaido upshilaga noi aduga non kalaklaga dada asumna punsi chupa nerum thupna hingba ngampoy hanbiyo ko
ꯑꯋꯥꯕ ꯃꯇꯝ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯗꯗꯥꯒꯤ ꯃꯥꯡ ꯊꯥꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕꯣꯏꯖꯒꯦ꯫ ꯀꯩꯐꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯨ꯫ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯄꯨꯟꯁꯤ ꯁꯤꯕꯒꯤ ꯍꯣꯡꯂꯔꯣꯏꯗꯕ ꯈꯣꯡꯐꯝꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯃꯩꯊꯣꯡꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯛꯂꯤ꯫ ꯀꯩꯐꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯃꯣꯟ ꯅꯣꯛꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯁꯝꯖꯤꯒꯤ ꯅꯥꯆꯣꯝ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫